ngasi phong khiba tuan tuan ba Manipuri si phong singdigi maroi bi ipausing myamna thamjigi ahan bada thamset high school award bana pik thanmadana tana number 4 kapagi Syringe thengnare fesok nongmai bungda leiba thamset high school asi classroom furniture water tank midday meal hall matik sana leitabaga loinana school asida fencing leitabana maram oiraga pochai mangba madi numidangi matamda campus manungda number 4 kap khibagi Syringe stabasu thengnare haina federal students organization kanglai pak fesok secretary publicity sansam pratina thadorakpa sirol amana fongdorakli fesok na satharakpi school survey gi manungsana lob asigi vice president lusingba team amana Larigengbam High School, Thamset High School, amade Chingmairong Upper Primary School, Yingsin Bigi Kongsata, Thamset High School gi Housing Oidiba Piba Masi Thengnara Kongsat Aduda Larigengbam High School Yoinasu, Toilet Matiksana Lati, Class 1 Digi 10 Pauba Labor School Sida, Primary Level, Classroom Fazana Sembi the Bigi Mami Sutare, School gi Maintenance Sahi Anishure, Piraktaba have Wapam Su Kangamaki, Cyril Dunamakatara Dunhai, Anishuba School Singmairong Upper Primary School Sida Toilet Furniture Amadi Classroom Matik Sana Laitaba Thengnarake Ahom Suba School Thamset High School Sida Oza Yamna Laibigi Wato Asi Atop School Singdagi Immigration Torakpadagini Oza Yamna Laibigi Matang Asi Thamset High School Kaktanate Atop School Singdasu Immigration Toksinduna Oza Yamna Lairi Asigumbi School Singasi Mari Lenab Authority na Thidok Piduna Oza Matik Sana Laitaba State Asigi School Singda Thaduna Manage tawbiyo haidi afaba education awon education amagi wakalonda federal students organization fesok kanglai pakna lisang sina school survey si sathaduna lakibani loinana hauzik satharibani amasu maramaduna classroom toilet furniture singba walibi school singa si lenga ki mari lena ba authority singa athubada mi yengsang biyu haribi school singa si yamna maru eba lairik tambada sangdaba yadraba masak sing wat pana maram weraga school singa si tamliba mahiroi singna khudong sadaba kaya mayukna baga loinana lairik ningthina tamba phangdabana aikhoigi career asoba kya lakna bagi asoba maram amo heli oza laiti haina pogdam khiba Khoidum Upper Primary Shangaijingidam Ozani Mari Lenaba Education is Thabi Rakpu Education Minister of Fesoki Makeri Gitarpa Fundoksari Loinan Education Minister Namakatana Hausi Manipur to one Mapam Sim the Lady Schools in our passing Atubuda Yingshin Biduna Apabi Education gi environments Amapurapang Nabokona Pirakani Habigi Aservat Hazabasle Education Gilamda Awan Mamapurak Labadi Iram Damasi Apabukuna Sweden or Rapangani Hadenesu Paus Namakatana Fondorakli Makasa tarakpo na to papawna pakta numay kapra Zobenel ani sokle Texas ki apik patawn ama oiriba Zubalde da lariba pak ama thokiba numay kapagi thawdo ama da yamdraba da Zobenel ani asu apanangkre panmayabde say sige angan masaruk da state asigi school ama da thokiba miyoi kayara paktak nana target tawduna numay kap khibagi thawdo ama da mahiroi taragamapan amasum ozani sikrabani agency ki report na hai Yubaide Memorial Spark to Nomai Kapra Aso Open Kathokiba Taudo da Response Team ama Police Team ama Sangsinki Aso Kosingado San Antonio de Leba Hospital Amada Airlift Toki Awesome Texas Department of Public Safety DPS na Fondoraki da Taudo Gengamari Lenaba Nomai Kapagi Taudoni Habigi Singnavale Mapamadugi Piva Madu Makatana Ahong Balapa Yavigi Pibam Labana Piriba Information asi preliminary amasum local law enforcement na makataba update sing pirakani haina DPS na Twitter post na fongdoki authorities sing na thawdu aduga mari leindana Zobenals suspect ama fana na bathiri loinana hauzik maphamadu leiriba phiba madu miyamna nungsa thiningai oidi haina makata na tweet adura panki hokiba me kunyo mari da Rof Elementary School Thokiba Sathiraba Nomai Kapagi Thaudo Dugi Matangda Security ki Anoba Thorang Lay Highness Thaudo Asi Tholak Libani Hanesu Paus Namakatana Supalakli Makasa Tarapoina to Papona Myanmar military junta gi heat attack Togduna Lanmi Taragan to Hatkre Myanmar military junta gi hida Amada Emus Togduna Lanmi Taragan to Hatkibabu Resistance Group ki Meke Digi Taran Okre Hain official report Amagimatung in a Fondorakli Leva Pokonumiki Numida Weramda Mayan Township the Kutonabiki Taudok since Takibida Resistance Group Kungatrena Zuntagi he married the attack toki. He singaduna regime gi troop lising Pubaga Luinana Fire on Amadi Masigi Immunation Adu Yaishagayo Township Tamnapuki
ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯌꯥꯎ ꯇꯥꯎꯟ ꯚꯤꯂꯦꯖꯇ ꯂꯩ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯐꯥꯏꯇꯔꯁꯤꯡꯅ ꯍꯤꯗ ꯑꯦꯇꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯆꯥꯎꯅ ꯊꯣꯛꯈꯤ ꯃꯤꯅꯤꯠ 40 ꯁꯨꯞꯅ ꯆꯠꯊꯈꯤꯕ ꯈꯨꯠ ꯊꯣꯛꯅꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯅ ꯍꯤ ꯑꯃ ꯂꯨꯞꯍꯟꯕ ꯉꯝꯈꯤ ꯍꯥꯏꯅ ꯁꯤꯚꯤꯂꯤꯌꯟꯁ ꯗꯤꯐꯦꯟꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯎꯅ ꯐꯣꯡꯗꯣꯛꯂꯤ ꯔꯦꯁꯤꯗꯦꯟꯁ ꯐꯣꯔꯁꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯍꯤ ꯑꯅꯤ ꯑꯃꯁꯨ ꯇꯣꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯋꯥꯏꯁꯤꯜꯂꯒ ꯊꯧꯕ ꯌꯥꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯍꯤ ꯑꯃꯗ ꯗꯥꯎꯟ ꯔꯤꯚꯔ ꯇꯝꯅ ꯍꯥꯏꯊꯈꯤ ꯍꯥꯏꯗꯤ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟꯃꯤ 12 ꯍꯥꯠꯂꯦ ꯑꯗꯨꯒ 10 ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ ꯑꯗꯣꯝꯅ ꯖꯨꯟꯇꯥꯒꯤ ꯀꯦꯖꯨꯑꯦꯂꯤꯇꯤ ꯑꯁꯤ ꯆꯞ ꯆꯥꯅ ꯀꯟꯐꯥꯔꯝ ꯇꯧꯕꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯑꯦꯁꯇ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛ ꯊꯝꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯟ ꯎꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯃꯤꯁꯥꯏꯜꯁꯤꯡ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄ ꯇꯧꯔꯣꯏ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯀꯥ ꯍꯦꯟꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯝꯊꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕ ꯈꯨꯠꯂꯥꯏ ꯉꯥꯛꯇꯅꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯃꯈꯜ ꯀꯌꯥꯒꯤ ꯄ꯭ꯔꯦꯁꯔ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯄꯤꯁꯤꯟꯗꯨꯅ ꯑꯃꯗꯤ ꯁꯦꯡꯁꯟꯅꯆꯤꯡꯕ ꯀꯌꯥ ꯊꯝꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯗ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯀꯥꯡꯖꯩ ꯄꯨꯡꯖꯥꯏ ꯇꯥꯅꯅꯕ ꯁꯤꯜꯂꯤꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯕꯨ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯄꯥꯎ ꯑꯣꯏꯅ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯀꯤꯝ ꯖꯣꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈꯟꯅꯕ ꯇꯧꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯄꯥꯔꯂꯥꯃꯦꯟ ꯑꯗꯨꯗ ꯀꯤꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯐꯝꯈꯤꯕ ꯄꯥꯔꯂꯥꯃꯦꯟꯠꯀꯤ ꯃꯤꯐꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯦꯝꯕꯔꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯑꯇꯣꯞꯄ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯁ ꯇꯧꯈꯤ ꯍꯥꯏꯔꯤ ꯀꯤꯝꯅ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯇꯦꯟꯁꯟ ꯋꯥꯡꯈꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯈꯨꯃꯥꯡ ꯌꯥꯎꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄꯥꯔꯂꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯈꯨꯠꯄꯨ ꯑꯣꯏꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯍꯟꯗꯛꯀꯤ ꯊꯥ ꯈꯔ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ ꯀꯨꯝꯁꯤꯡ ꯏꯪ 2018 ꯍꯧꯅ ꯋꯥꯁꯤꯡꯇꯟ ꯑꯃꯗꯤ ꯄꯤꯌꯣꯡꯌꯥꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯃꯈꯜ ꯀꯌꯥꯒꯤ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯄ ꯑꯃꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯄꯥꯏꯈꯠꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯣꯛꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯁꯤꯡꯇꯟꯒ ꯄꯤꯌꯣꯡꯌꯥꯡ ꯑꯅꯤꯒꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯋꯥꯔꯤ ꯂꯦꯞꯈꯤꯕꯅꯤ ꯀꯤꯝꯅ ꯏꯪ 2018 ꯍꯧꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯥꯡꯌꯦꯡ ꯇꯧꯔꯛꯂꯤ ꯏꯪ 2022 ꯑꯊꯦꯡꯕ ꯁꯔꯨꯛ ꯐꯥꯎꯕꯗ ꯕꯦꯂꯤꯁꯇꯤꯛ ꯋꯤꯄꯟ 30 ꯍꯦꯟꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯗ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯆꯍꯤ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯦꯁ ꯇꯧꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯋꯥꯁꯤꯡꯇꯟꯅ ꯑꯍꯦꯟꯕ ꯆꯩꯊꯦꯡ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯋꯥꯁꯤꯡꯇꯟꯅ ꯌꯥꯕꯒ ꯂꯣꯏꯅꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯌꯥꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜꯒꯤ ꯐꯤꯚꯝ ꯈꯪꯗꯣꯛꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯅꯦꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ